Lathode bom pokhaibada macha sire mapa sokle none district ki khopum police station ki manung chanba namkaulong tu village da ngasi ayuk pung 9 makhairom tarakpada Lathode bom ama pokhairakpada chahi mari rom tamang ngai riba nupa macha ama sire aduga mahaki apokpana fibam luna soktuna Imphal gi Ras Medicity da laikanari leikhidriba nupa macha adugi maming makureng pamai chahi mari mahak namkaulong part 2 dagi maku pamai gi macha nupani mahaki apokpa maku pamai chahi 29 madusu makong animak yauna haksang gi kayat kaya marumda bom machet sing panduna aruba phibam da laikanari thajaba yaba mafam dagi phangba pauna hai Lathode bom madu imung adugi miyoi amana lambi da tarami haiduna khulga purakibani angang aduna bom madu paiduna sanaruba amasung thadaruba dagi pokhairakpa oiramgani haibagi maung amad safu kanna pokhairakki khudakta angang adudi thodok thokfam da laikanaba ngamdana laikidre aduga mahaki apokpa aduna manak nakpada leiba miyamna siansinnarakuna mafam adudagi lakholaga primary health center da ngahek laikanaki tungda mahakpo health center adudagi Imphal da leiba hena khudung chaba laing seng amada layeng luna ba refer tawrakibani al adugi phibam luna leiri